Hi guys! ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ. ꯑꯗꯣ ꯃꯌꯥꯝ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯀꯥꯟꯗ ꯉꯥꯔꯀꯥꯒ ꯁꯣꯏꯕꯨꯝꯒ ꯂꯣꯟꯊꯣꯛꯇ꯭ꯔꯦ. ꯁꯤꯗ ꯑꯩꯅ ꯃꯄꯨꯝ ꯑꯃ ꯍꯥꯞꯄꯦꯕꯀꯣ. ꯍꯥꯎ! ꯑꯗꯨꯅ ꯃꯤꯅ ꯂꯥꯡꯅꯣ. ꯁꯣꯏꯕꯨꯝꯒ ꯉꯥꯔꯀꯥꯒ ꯊꯣꯡꯉꯦ. ꯊꯕꯤ ꯑꯃ ꯁꯤꯗ. ꯑꯗꯨꯒ ꯀꯥꯡꯒꯧ ꯑꯃ ꯉꯧꯔꯦ. ꯈꯥꯃꯦꯟ ꯑꯈꯥꯕꯤꯒ ꯀꯥꯔꯣꯠꯀ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ. ꯁꯤ ꯐꯖꯗ꯭ꯔꯥ? ꯕꯕꯥꯅ ꯊꯤꯜꯂꯛꯄꯅꯦ ꯍꯥꯎꯇꯦ. ꯈꯨꯠꯀ ꯍꯥꯝꯃꯝ. ꯎꯏ ꯂꯥꯎꯋꯦ. ꯑꯦꯛꯇꯤꯡꯗꯣ. ꯁꯤꯗ ꯂꯥꯗꯣ ꯍꯦꯛꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯈꯔꯗꯤ ꯋꯥꯔꯅꯤ ꯆꯥꯕꯗ ꯈꯪꯉꯦ. ꯏꯟꯁꯥꯡ ꯂꯥꯡꯗꯣꯏꯅꯤ. ꯑꯩ ꯏꯆꯥꯅꯨꯄꯥ ꯀꯥꯔꯟ. ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯅꯣꯡ ꯇꯥꯈꯤꯕꯗꯨꯗ ꯊꯥꯕꯅꯦꯕ ꯁꯤꯗ. ꯇꯥꯏꯖꯦꯞꯇ ꯆꯪꯉꯝꯃꯦ. ꯑꯍꯨꯝ ꯊꯤꯟꯕꯤꯔꯛꯑꯦ. ꯀꯥꯡ ꯍꯧꯔꯛꯑꯦ. ꯀꯥꯡ ꯆꯤꯛꯑꯦ, ꯀꯥꯡ ꯆꯤꯛꯑꯦ. ꯍꯥꯎꯋꯦ ꯉꯥꯔꯀꯥꯁꯦ ꯀꯨꯏꯔꯦ ꯎꯗꯕꯁꯨ ꯆꯥꯗꯕꯁꯨ.
sao dùng này không? Bác quả nó sang ai rồi? Bụng thôi tuần áo rế tuần nào lên không mà cô nào ra tuần nào phải chẳng có chia nó thua vào 타비는 폭탄 mì chua kìa mì chua lắm rồi á
快。行。Các bạn video thì đâu trả lời cái sai đó. Nào ngoài đi là các bạn sẽ subscribe cho mình. Bye bye.